अहानबद मयाम चेसम नवाज तराम नोक्चरी इकाई खुमनब उच्चरी ngasi Rajasthan ki Jaipur thokhiba yamna thamoi sokadoba wari amakak puduna laksare mayamna igi video bu like toba khawbigano wari sidagi thamari khakta suri bi nupi macha amada kari thodok thokhi haibadu khangminase Rajasthan ki maming leiraba city Jaipur si lebakna sabat chafu bukham tengkot ki maming yamna chatli nongmadi ingna chikna leijaba mafam si police ki siren amasung awaba imung amagi mikap mirau khod bu pawdamba lakhiba news media mayang reporter mayamna krik krik inarame mangda uriba yumsi konungdagi kaisu tade yum sida city sigi yamna maming leiba miyamna ikai khungnaba crorepati ki family amalei yum sida thodok ama thoklame maram asina police na yamna thuna investigation ama khak toba hawrame thodok asigi matangda media da akanba debate ama khak tawnarame masigi matungda court trial hawra matungda case sigi angle si change tawraklame ngasigi wari si Jaipur da leibi mahika goyal gi matangdani ngasigi thodok si Rajasthan ki Jaipur dagi hawrakpani Shastri Nagar Police Station na konba Subhas Nagar area sida leiba yamna luxurious oiba yum sida paisa yamna paiba imung amalei hairiba imung si Jaipur city da mayamna khangnaba company ama oiriba Goyal Industries ki mapune makhoi gi hotel industries mayam amasulei imung sigi maru oiba business ti chinja ka mari leinei makhoi gi business sida maru oina hawai chengwai gi makhal loinamak surame yum sida miyoi kunmanga dagi na kunthra mukti lei joint family ama khakni family mayam sigi marakta Rakesh Goyal gi imung su amani Goyal gi family da magi nupi amasung macha nupi ani lei macha nupi ahal sina chahi nipan sure aduga atombi sina thamari subatangairi nupi macha atombi sigi ming mahika Goyal kawe joint family sigi makoksi nupi macha sing sigi grandfathers no oirame makhoi gi grandfather si Rajasthan gi maru marang hawai changwai amadi thau thokpa posak singi business toba mayam na semba organization gi state president amasung Food Products Association Office tasu fam pairame masi khak natana atopa business kayagisu president oina fam purame nupi macha sigi mapa Rakesh Goyal na amuk Goyal Industries ki makhada Chesam seed amasung thau puthoktuna mapalamda export tawe mahaki nupi Neha Goyal Delhi gi Pitambura dagini Neha Delhi University gi Hansraj College dagi English honors ta graduation loiselakhi Neha Goyal su paisa paiba imungi macha makhakni Punshalaga yengbada imung animak paisa yamna paiba yamna santi da leiba imung amakhakni ngasigi wari sigi maru eba thodoksi 2016 da thoklame matam sida Neha amasung Rakesh na mayum makai palak pasi chawrakna chahi 13 muk surame lohong laba matung chahi ahum leibaga macha nupi ahal se poklame macha nupi ahal se poklaba matung da imung sida nungaibagi nungaiba ngakto oirame tamna tamna sum matam se haukhibana macha nupi ahal se chahi nipal faraklame amadi sok lising ani tara taruki chahi se yoraklame chahi simaki March April swaida ani subi macha nupi ama amuk fangjerame imung sigi nungaiba saruk ani amuk hangalaklame mayamna nungsina angang nupi macha sigi mingsi mahika haina kaurame mahi haina nungsina su kaunai mahi pok trikandagi hauna imung sigi miyoina angang sibu pokpa excited oina ngairaga leinaraklabani miro likan matamda Neha Goyal amasung mahaki nupa Rakesh Goyal na photo kaya ama kaplame Neha na magi Facebook account da photo su thagatlame macha nupi se poklaba matungda mama macha gi photo su status ta thamlame mahaki marup mapang mari mata na mahaki post ta comment torok matamda I love mahika haina reply tawi Neha na macha nupi mahibusu yamna nungsirami amadi macha nupi gi damak punsi sangna thambina ba mayumda puja su kayarak torame macha nupi ahal na chahi nipan surba matungda mahi se fangjabani yamna wana family sin ngaijarakpani adubu marakti kari nuaitaba awaba lakhibagi mahibu hatpagi mathau taribano imung se paisa yamna paibana yum sida minai thamduna thabak suhan ba haibasidi icham chamba wafam amakhakni Neha na macha nupi atombi si ningthi jana yengsinbina ba nupi ama hire torga thamlami nupi sigi ming Santanu kawi Santanu na mahibu macha dona yengselame mahak na nungthi gi mahibu iruzaba pizza pithak toba mathi mayung sengba loinamak tawi mahi gi responsibility pumnamak Santanu gi oirame mahi su Santanu ga puna leminaba sida yamna nungaina leiba mali imung manungi miyoi singsu mahi ga close oirame sok lising ani tara taruki August ki tang tara gani pan sagol se numitni numit se special day amakhak oirami maramdi Raksha Bandhan gi harau kumai se numit sida tarame imung manungi miyoi singsi harau tayamna Rakhi gi festival se pangthoklame mahi gi damakta de mahak ki ahanba festival ne mahi gi pokminnaba mabung budi leite mahak ti thamari khak subata ngai ribanina mahi na Rakhi ki badi oithok tribanina mama Neha Goyal na mahak ki mot silaga atopa cousin singda Rakhi ki birame imung manung pulap festival asibu enjoy torame mathangi numit August ki tang 18 da mahi si masa fazana ngamlamde ningsa sor honbada awaba amakhak oirame aduga mahak ki mawong sisu normal oiramde mahi se mama Neha gi tampak te lei
mahakna thuna imungi miyoi singda hairaga mahi gi film se anghalami masigi matung mahi hospital da thuna puroklami media report ki matung ina doctor na mahi bu check tawra matung da imung manungi miyoi singda doctor na mahi si neurological problem lai hairami haibadi brain se khitang mathau tawbudi soli hairami masida sunatana lungs ta su problem lai hairami mahi gi problem se tabada imung manungi miyoi singda wakhal warami amade tawfam ama khangnaramde grandfather na doctor da wari tawraga mahi hospital da admit tawrami chawrakna numit taruk ni mukti mahi hospital da admit tawraga leirami mapugi thawjaldagi haigadra mahaki anaba se farami soklisingani tara taruki august ki tang kun manga da mahi hospital dagi discharge tawraga mayum da puroklami numit se krishna janmashtami gi numit oirami yum sida guest mayam ama laklami puja lining laison mayam ama tawrami hojikti thodok thokhiba numit sida amuk laklasi numit sida imung manunggi nungaiba harauba pumnamak mikup amada pumsai cha henkhirami august ki tang kun taruki nungdingi matamni imungi miyoi sing magi mathau da busy oirami khara amana thabak chatki khara amana yumgi thabak da busy oiraga lei matam sida yumda thabak suba miyoi mari yauraga yum sida punna miyoi 13 lei mayam se lunch saraga magi room da potharaga leinarami media report ki matung ina neha goyal machanupi mahigal oinana ani suba floor gi room sida lei pung ani gi swaida nehana mahibu mabuk pithaktuna tuman khirami mahak su machanupi gi manak sida ngahektang potharami masigi matung nungdingi pung 3:45 dagina mari sigi marakta yumda thabak suba miyoi ama thabak amagi neha goyal gi manakta laklami neha tumambadagi hawalaklami manak tuda leiriba machanupi du yenge haiduna check tawrubada machanupi mahidi phamungda leiramde imungi miyoi singna angang se sanabagi puduna chatlamba yai haina khalami nehana thabak tawa miyoi duda mahaki macha kanagida lehowi hanglami adubu staff sinadi kari mata khanglamde staff sina aidi room sida changlakpada mahi leiramde hairami masi tabada neha khudakta hawatuna yum sigi room khudimakta changduna mahibu thirami adubu mafam kaidasu mahibu thiwa fanglamde machanupi kanana puhrage khanbada hawjikte mahi pakhatpa akiba amakhak fawrami nehana machanupi kanana pukhige haiduna law khongba hawrami imungi miyoi sing magi khonjal tabada magi manakta laknarami miyoi khudimak tension karami mayam changlaga yumgi kachin koya yauna mafam khudimak mahibu thiba hawrami yamna kuina thiraba matungdasu mahibu phangba ngamlamde yumda leiba miyoi singna yumgi mapanda chathokhiba nupa singda call tawraga wafam se khanghanba hawrami neha mapuraba rakesh goyal da call tawduna mahi yumda leiramdre hairami pung kharagi mamangda rakesh yumda ge lan saraga sakhibane nehana mahak se sound slip ta tumikanda kanagumba miyoi amana mahibu puduna chatkiba oiba yai hairami nupa singsu magi mathau se hundoklamduna yumda halaklaga mahibu amuk thiba hawrami matam sida nehagi matagi nupi machesina yumgi khwaidagi mathak thangba floor sigi room amada kakhalaklami corner amada window AC cover lei manung sida yenglubada machese yamna kana lawrami lawba se tabada imungi miyoi sing loinamak chengkhanaraklami window cover gi manung sida oiriba phibam se uruba imungi miyoi khudimakki phibam ama taramde rakesh amadi imungi miyoi kharana AC cover manung da yawriba mahi si lawthoraklami angang ba fi amana mahi si yomsalaga leirami mahi hospital da yamna thuna purami doctor na check tawra matungda mahi se sire haiba khanglami police ki mafam da call tawrami Shastrinagar police station dagi police personnel sing yum sida yoroklami mahi gi asi baksang postmortem midamak thakirami window AC gi cover fangliba room si police na koisalaga thamame thawdok si paisa paiba imung amagi yumda thokpana achoba case amakhak oirami matang sida hangba yaba wahang amana kanana mahi gi thawdok si thokhalambanu haibasini thin thaba tawduna police na thawdok si gi matang da investigation tawba hawrami ihan hanbo oina police na august ki tang 13 ki midang wairam sida kari thawdok thokki khangnaba yum sida khiliba CCTV footage check tonabo hotnarami numit sida kana yum sida thabak suba lai kana suti lokhi mapandagi miyoi kana lakhiba mayam sigi matangda police na information khomjin ba hawrami yamna chawraba yum sida CCTV camera taraga taruk lei kaigumba yum sigi me nataba mitop ama mapandagi changlakpa taragadi camera sida suksoi soidana uba fangani thawdok thokliba timeline haibadi mahi mangkhiba matam sigi CCTV footage police na check tonabo hotnarami adubu problem amakhak leirami August ki tang 13 ki numit sida nungdin gi matungdagi di yum sida leiriba CCTV camera amata mathau tawramde police na camera gi control room sida changlaktuna camera gi matangda yengsinba lakpa matam sikhaktada imungi miyoi singna yumgi camera si mathau tawdre haiba khanglami wafam se khanglakpada yumgi miyoi sing sok chatlami amadi kanana yumgi camera gi main line si kakliba no haina wahang amakhak thoraklami hojikti yum manungda kana lakhi kana chatki haiba kamaina khangma ngamgani case manglomda kamaina purga chatkani khanbada police sumakok ngawrami atopa angle amadagi case investigate tawba hawrami ihan hanba oina goyal family gi yeknaba kana lai haina thidoklamni paisa paibai mungni
कंपनी सु रन तौरी मरम असेना खंगनबगा ओइगेरा खंगनदबगा ओइगेरा येकनबदी सोइदना लेरमगनी मथंगी नुमित अगस्त की तांग 19 मफम सिगी एसपी सु लाक्तुना युमगी मियोय सिंग द वरी वाताई तौरमे माहीबु हालमलिबा मियोय सि यामना थुना फागनी हाइना इमुंग मनुंग थाजबा अमखक पिरमे नुमित सिमक्तदा माहीगी पोस्टमार्टम रिपोर्ट सु लाक्लमे रिपोर्ट से येंगलुबदा डॉक्टर फावो शोक चलमे माहीगी ngaksam sida athobu khulai amana attack tawkhibagi yamna thina sokpa dakfam ahum leirame masida sunatuna haksangi atopa mafam singdagi dakfam mayam amasu fanglame mamaida mon namsin ki haina su doctor na hairame mayam se uraga mioi amana mahaki achoba yeknabasi tha mari khak suri bi angang sida laman khumkhibagi mamiyam khak urame doctor na mahigi brain se khara normal oiba size tagi hanthai masidi hanadagi oibani hairame imung manungi mina doctor da mahi se mamangdagi maintain problem lai hairame हौजिक ट्रीटमेंट तौरगा लई पुलिस न महिबु पोखिबा अमदि लयंखिबा डॉक्टर सिंह द सुवरी वाताई तौरमे मखोइदगी खरा स्ट्रेंज ओइबा वफम खरा पुलिस न खंगमंगमलमे नॉर्मली ओइना अंगांग अमा पोकलबा मतुंगदा अंगांग सिदा असोइबा लैब्रा करी इशू लई हाइबसि चेक तौनै नुमित निनी हुमनी हॉस्पिटल द लैरिङै डॉक्टर न अना लयंग लैब्रा हाइना चेक तौरमे मतम सिदा मही हेल्दी ओइरमे थोइदोकपा अना अयेक असोइबा अमत यावरमदे मरम असिना मतौ करमना महाकी हक्सांगदा मकोक प्रॉब्लम लेबा हरोखिबनो हाबसि हंगबा याबा वहंग अमखकनी पुलिस अमसुंग मीडिया गे मतुंग इन्ना थौदोक से थोकदबा था अमा मखाइगी ममांगदा मही से इखंग खंगौदना आकी मोंग मतौ बिहेवियर दा अहोंगबा अमखक लाखि महाक सि सिजर तोबा हरोकलमे इमुंग मनुंगना हॉस्पिटल दा पुदुना यंगथोकलुबदा ब्रेन गी नाप अमा फुंजलकपा हौरे हाबा खंगलमे ब्रेन गी साइज सु नॉर्मल ओइदि हाबसु खंगलमे अदुबु पोकपदा महाकी ब्रेन दा सोबा अमत लेरमदे मतौ करमना महाकी ब्रेन से पिक्सलखिबनो हाबसिनी सुमाइना तौबसी नेचुरल ओइबा थौदोक नते हाइरमे डॉक्टर की मतुंग इन्ना कनागुंबा अमना थवैना मसी थोकनबा तौखिबो ओइरमबा याय हाइरमे कैगिनो हाइरगदि ममांगदसु माही से हातनबा होटनखिबा लैरे हाइरमे पुलिस न महिबु यंगसलिबि शांतनु अमसुंग युमदा थबक सुबा मियोय खुदिमक पुलिस स्टेशन द पुदुना लाक्लमे मसीदा सुनतना युम सिदा हाना थबक सुरंबा मरम अमना थबक तोक्तुना चतखरबा मियोय निपाल अमसु पुलिस न फारमे पुलिस न मखोय मयाम सिदा अकंद मवंग द वहंग पहंग तौरमे अदुबु पुलिस न केस असिबु सॉल्व तोबा याबा वाफम अमता मखोय मयामदगी खंगबा ngamlamde शांतनुदी महिबु मचादौना खलिबने महाक से महिदा यामना क्लोज ओइबासिना महिना सिरबा मतुंगदा महाक से वखल यामना नुंगाइतना लेरमे पुलिस न फागतलुरिबा मियोय मयाम से मथंग मथंग वहंग तौरगा अमुक थादोखिरमे मसिगी मतुंग पुलिस न फोरेंसिक टीम कौरगा युमगी काचिन कोया मफम खुदिमक इन्वेस्टिगेट तहलमे यामना कुइना इन्वेस्टिगेशन की थबक से तौरबा मतुंगदा मपानदगी मी अमतोन मचिदा युम सिदा लाखिदे हाबा खंगलमे थौदोक से पांगथोक्ट्रिकांदा युमगी काचिन अमदा लैरिबा कैमरा मयामगी कंट्रोल तौफम सिदगी सीसीटीवी कैमरा से मथौ तौहनखिदबने मपानगी मीना कैमरा की कंट्रोल रूम की मतंगदा कमायना खंगनी युम मनुंगदा उपाय अमा तौरगा चंगलए हाइना खलसु कैमरा मयामदा मागी मसक्ता हंदना युमगी मी मयामदगी लोटलगा कैमरा मयाम से कमायना ऑफ तौबा ngamdawrino युम मनुंग सिदा कैमरा तरा तरुक लೈ कैमरा अमदा नत्रगना अमददी सोइदना अदुम उबा फंगनी तम तबना हौजिकति पुलिसना थौदोक्सुगी मतंगदा युमगी थबक सुबा सुबि मियोयसिंग अमसुंग मपानगी मीदा चिंगनरमबसि नाथैदुना थमगा इमुंगी मियोयसिंगदा चिंगनबा हरोक्लमे फोरेंसिक टीमना विंडो एसीगी बॉक्स सिदगी सैंपल लौखटलमे महिबु यमलमलिबा फीसिसु फोरेंसिक टीमना लैबता थाखिरमे युमगी तोंगान तोंगानबा रूमदा लैरिबा बेडरूम वॉशरूम खुदिमक फजना इन्वेस्टिगेट तौरमे वॉशरूम अमदगी एसीगी कवरदा यावरंबा बॉक्स का चप मानब अमा फंगलमे वॉशरूम से कनागी ओइदोइनो फोरेंसिक टीमना इमुंगसिगी मियोयसिंग तोंगान तोंगाना मखुद हामहंदुना इसिंग से लैबता थाखिरमे एसीदगी फंगलिबा ट्रेसेस महिबु यमलमलिबा फीदगी फंगलिबा ट्रेसेस अमसुंग वॉशरूमदगी फंगलिबा ट्रेसेस से लोइनमक मैच ओइरमे ट्रेसेस से महिगिनी पुलिसना लैबता थाखिबा इसिंग से मियोय अहुमगा मैच ओइरमे हाइजनिंगलिबदी महिदा मियोय अहुमना पाइखि हाबनी मखोय अहुम से कना कनानो हारगदी मामा नेहा मापा राकेश अमसुंग मरी मतागी मियोय अमने वाफम सिगी मतंगदा पुलिसना अतोप्पा इमुंगी मियोय सिंगदा वारी तौबदा हाइरिबा फीसिदा मापा राकेश अमदी रिलेटिव की मियोय असिना महिबु हॉस्पिटल पुखिबनी हाइरमे मतंग सिदा वहंग अमना मतौ करमना नेहा गोहेलदगी महिगी सैंपल फंगलिबनो हाइबसिनी कैगिनो हारगदी मचानुपी मांगखिबदगी हौरगा फंगलगा हॉस्पिटल पुबदा नेहाना महिगी मसादा थेंखिबा लैते पुलिस की मिटयेंग से हौजिकति महिगी ममा नेहादा थमलमे नेहानासु पुलिसना मंगोंदा चिंगनरे हाबसे खंगलमे पुलिसना नेहागी फोन से स्क्रीनिंग तौनबा पिरो हाइरमे अहानबददी नेहाना पियु हाइबा यारमदे अदुबु ngaihak leiraga phone se peklame police na rakesh ta su singnarame adubu mahakti thabak amana maram oiraga yumdagi numit marini mapanda leirubane police na nehagi phone se fazana investigate tobada mahi se mahakna hatpani proof toba yaba chinganigai oiba posak amato fanglamde mahakki phone sida
kari amata yawramde maram asina police na amuk hena neha da singnaba se halame neha na phone se matam sangna senaraklabani adubu phone gi data amata yawramde ahan bagi mawngda photo video su amata yawramde maram asina phone se police na data recovery tawnaba cyber kangu da pikhirame forensic team na washroom amadagi fangkhiba evidence neha goyal gi personal oiba washroom ni mahaki mapur oibasu yumdagi nimit mari ni mangduna leirame mapur oibasu leitabani neha khaktani washroom se use tawdoisi neha gi phone gi data recovery tawraba matungda fangliba information asina police na matam kuinagi mamangdagi thiraga lakliba miyoisi neha ni haba khanglamme police na phone dagi kari fangi habasi ngahek leiraga adum khangma ngamlani santanu amasung atopa imungi miyoisingna mahi ayama matamda santanu gi manakta lei kaigumba kanda ngahek kumba mama neha gi manakta lei hairame numit anidi mahi mama gi manakta whole day lei numit singdudi august ki tang taraga mapan amasung august ki tang 16 ni mahina ahanba nabasi august ki tang taraga mapan numitani masigi matung numit 3 ni hospitalized tawkhibani doctor na laying pathap chathakibani august ki tang 16 numitasu mahi mama ga leminaki numit sidani amuk mahi gi thodok thokhibasi masidagi mayek senglami madudi mahi mama ga buleiragadi masa nungaite kaigumba ama natraga amadi adum thoi habasi police na lepa laitana numit tarani ahing nungdin naidana investigate tawraba matungda fangliba suspect asina miyambu yamna surprise ohelami mioi siatai kana sunate mahigi mama neha goyal ne soklisingani tara taruki september tarukta police na neha mayumdagi farga police station da puraklami neha da wahang pohong tawrami adubu neha na police na siba maralsi amata yaramde numit nini changna police na neha bu interrogation tawrami mamai thangda neha khangba ngambagi pangal loikhirami mahigi misi mahakna tawkhibani haina masana yazarami september 9 da police na neha bu official oina farame neha larik laisugi mangal fanglabi paisa paiba imungi machani angang oirikandagi hona luxurious oiba lifestyle amada hingaklami mahaki punsida awatpa ama phawba laikhide mayum makai palaba matungda chahi ahum leiraga machanupi ama pokcherame imungse yamna harawrame chahi nepal leiraga ani subi machanupi ama amuk fangzerame adubu asengbagidi ani subi nate mari subi oidorini marakta neha se anirak mirolame adubu maram kharana miron basi mapungdi fakhidre masigi matung amuk mahi se fangjakhibani imung manunggi miyoising yamna harawki adubu harawa maraksida kamaina nehana yamna nuwaitaba thodokse pangthoraklibano thodokse thokadaba tha ama makhagi mamangda nehana machanupi mahi se matam bakta pamlaga ngaksam sida magi makhuchina yamna kana metlamme adubu sinaba metpagi pangal thona nehagi mafamda leiramde masina maram oiraga mahida koki problem se leiba horokkibani doctor da check tawo matamda mental illness ki problem thoraklame thodok asina nehana mahibu hananaba hotnakiba ahanbani mahakna thodok se pangthokibagi maramsu police ta hairame mahakki mayumda chahi kunmari surabi nis amalai mahaksu scissor se yamna toina tawi imung manunggi mina mahakse thonglon silaga thami neha sumagi machanupi si asiguma laina narakadra haibagi akiba amakhak leirame adubu mahina oirakliba fiam sidi mama nehana ohelakibani nehadagi wafum amasu amukhanglami madudi mahakna machanupi pokpasi pamlamde machanupa oina pamlami machanupi di ama hanadagi leire haina khalame afaba college amadagi laik laisu tamaklibi nehana nupa nupi anigi marakta khetnaba thambasi yamna laibak thibani media report ki matung ina nehana ahanba machanupi se fangjarwa matung anirak miro na matamsida nupara nupira haina khangnaba check tawrame masi tawbasi lonadi yade adubu karorpati gi imungni yadaba laite animak angang nupi macha oirambadagi marakta lawthokibani adubu nehagi mapuwebagi family di nupa oigera nupi oigera makhoida khetnaba karimata laite hairame mahi se poklaba matung imung manungi miyoi khudingmak harawbagi pankhai leiramde makhoina nehagi apipa wakhalsi kaidawnungda uba fangkide nehagi mari suba miron basida doctor nupa oiradawni hairame nehagi masada fangliba symptoms mayamsi internet ta check tawo matamdasu nupa ani haibagi ingit amakhak phanglamme police na doctor khaknatana yumda puja tawa lakhiba pandit singda suwari tawrame pandit na police ta nehana machanupa ama phangjanaba mayumda kayarak hanna puja tawki hairame media gi matung ina nehana fangliba symptoms mayamsida handakti mahakki machasi nupani haina 100% thazaba amakhak leirame adubu pokku matamdadi mahi oina laklame nehana kaidawnungda mahakse hanadagi hauna machanupa ama pamnaga leiribani habasi mayamda khanghankide facebook ta machanupi mahiga punna kapa photo kaya ama post tawrame raksa bandhan gi numita mache machan oibisingna mabung mopwada rakhi ki nei matam sida nehana mahina nupa oijaramagade machena mopwa sida rakhi ki biradawni khalame nehagi thamoida asawba achakpa amakak faurame machanupa poktriba karigeno khalame raksa bandhan gi thangnaba numita machanupi mahi tampakte falaga khawri metuna hatnabu hotarame
Matamsida Rakesh imungda changlame Neha masado ipa pakhatlame icha nupi se kainoma tawkhre hairame imung manunggi mioisingna mahibu hospital tamna pukhirame paisa mayam ama tingduna mahibu layenglame maraksida Rakesh thabak ama lakpudagi numit mari nigi yumdagi yam lapna chatlame 25 August numita mahi hospital lagi discharge tawroklame numit sida amuk mahi se hatnaba Neha na hotnarame adubu yumda mari mata khangna chanaba mioi kayama lakpuna mahaki plan se cancel tawrame mathangi numitadi soidana pangthoklage haina khalame 26 August numitni nungdingi matam sida mioi ayamba magi roomda potharaga leiri mi khara di yumdagi chathokhibasu yawrame Nehana tuminna kitchen dagi thang se lotlaga magi roomda pusalaklame tanja yenglaga Nehana CCTV control room da chatlaga camera khudimang off tawrame room da halaktuna machanupi mahi gi mamaida mon namsilame mahi ceremony haina Nehana khalame bathroom da machanupi se pusalaga thangna amuk ahumlak yalame hatlaba matung mahi gi hakchang si mafum chana manghan khinaba Nehada matam ka hena fanglamde mathaki floor da chatuna AC gi cover manung da lotlame room da halaktuna Neha tumbagi acting tawrame mahakti thodoksugi matangda karamna imungi mioisingda hai dawrino haibagi matangda wakhal sagatlaga leiribani pung mari gi swaida Neha gi manakta yumgi thabak suba mioi amalaklame matam sidagi machanupi yumdagi mangkhre haiduna acting tawba horame 2016 gi September gi tang 8 da police na Nehana fina yetlaga magi kada lotuna thamlamba thang se fanglame thang se bathroom da isingna fajana chamthokhirame makhut su mahakna fajana sengdokhirame adubu mahibu yomlam liba angang machugi towel dagi mahaki traces ti laina manglamde Nehana magi phone da machanupa kamaina fangjagani haibagi ritual kayama search tawraga leirame maram sidagi police na Neha se angang nupa pami haina chingnakhibani Nehana magi phone storage se clean tawraga pirak pasida police na amuk hena mangonda chingnakhibani Neha gi phone da kaigumba khara yawbana mahakna phone gi data se pulap delete tawribani police na khara ki han khanganduna wahang tawbada Neha khangba ngamdaduna mahakna machanupi hatpani haina maral se yazarame adubu study gi statement si court ta chanafam leite court ti evidence amasung witness ta yumpham oiraga chathabani police na Neha gi mayokta circumstantial evidence technical evidence amasung miyoi kayamadagi statement kaya su lokhatlame police na case gi matangda charge sheet fajana semduna session court ta submit tawrame court ta trial horame Neha gi lawyer na court ta makhoi gi oiba wafam thamlame Neha na thabak se pangthoki haibagi evidence amada leite amasung kanana su mahakpu incident se mahakna pangthoi haiba uhoba leite hairame Neha Goel court ta mahaki statement thamnabagi tanja pirame mahaki statement se police custody da leirikanda pikhiba statement siga yamna khetnarame aidi karimata lande police na aibu case gi langda thonaba tawrini hairame adubu judge ki mamangda mara laiba mioi khudingmak sumaina haidaba mi amata yaude masi normal oiba wafum amane Neha gi mayok statement pikhiba mioi kunthra toruksu court makhoi gi statement su amuk change tawrame makhoi su karimata khangde haina judge ki mamangda hairame machanupi mahi AC box manungdagi fangbasida Rakesh amasung relatives na laukhatuna angang se car thawga hospital da pukhibani tha mari khak suribi machanupi bu mama na kamaina inthoktuna thamgani mahak su soidana machanupi da thenglamgani tanjara sida angang sida kanana sokhi de habasi kamaina wakhal thamdawri machanupa pambagi phone da search tobana machanupi hatkani haiba leite hairame Neha gi room dagi thang fangi kanagumba mioi amana terrace tagi laklaga Neha bu maral sinaba thamjanmasu oiba yai camera su numetuda mathau toba nate judge ki mamangda Neha gi lawyer na thamkiba wafum mayamsi hojikte judge na police ki mathakta investigation khutawsida wahang toba horoklame police na mathau ninthina tawdabida Neha bu case asida maral lahinna bu hotnaraga case si thuna solve tawnaba police na hotnare haina Neha gi lawyer na maral sirame police ki damak defend tawriba lawyer si Neha gi lawyer gi mamangda karisu tobangamlamde case sumcha tharakpuna so lisingani tarama gi September da Neha maral leite hana lautoklame mahaki mathakta lairamba charge kudimak loyna kakthatlame hojikki oina hairabada Neha Goel si mapurobaga punna leiri machanupi ahal se hojikti sahi 33 suramane police ki mafamda thodoksigi atopa suspect amata leite police tagi nanthokriba accused na kana oidorino Neha Goel oiragana police na mahaki mathakta chapchaba evidence karigi fangba ngamdribano hojikti case close tawkhre matang sida aina thamjaninga wafamdi asengbagi mahi si Neha na hatpa oiragasu magi thamoida ningamdaba pendaba phawramgani haiba ai thajade nupi ni haiduna machabu nungsiba karimata phawdabasi mahakaki wanate marakta sigumba pawse adum tai makhoi se kok bera leba kangu oidoini apikpa angang oizarabasu mahika goyalna justice fangdabasi yamna nungaite amaromda mapuroibana Neha Goel ga amuk puna leminaribasi ngaktaba ngamde haizaraga ngasigi de matangsida wari silo sinjarage. Thank you everyone.